ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯁꯥ ꯃꯁꯥꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯀꯤꯔꯕ ꯋꯥꯔꯤ ꯈꯔ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯩꯒꯤ ꯃꯤꯡ ꯃꯣꯍꯠ ꯀꯧꯏ꯫ ꯏꯆꯤꯜ ꯏꯅꯥꯎꯅ 5ꯅꯤ꯫ ꯏꯆꯦꯒꯤ ꯃꯃꯤꯡꯅ ꯁꯔꯤꯅꯥ ꯀꯧꯏ꯫ ꯏꯅꯥꯎ ꯑꯅꯤꯒꯤ ꯃꯤꯡꯅ ꯑꯃꯅ ꯅꯤꯍꯥꯟ ꯀꯧꯏ, ꯑꯃꯅ ꯖꯨꯂꯤꯈꯥ, ꯗꯗꯥꯒꯤ ꯃꯤꯡꯅ ꯅꯋꯥꯖ, ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯤꯡꯅ ꯖꯨꯕꯤꯗꯥ, ꯑꯗꯨꯒ ꯕꯕꯥꯒꯤ ꯃꯤꯡꯅ ꯑꯕꯗꯨꯜ ꯀ꯭ꯋꯥꯗꯤꯔ ꯀꯧꯖꯩ꯫ ꯑꯗꯨꯕꯨ ꯕꯕꯥꯗꯤ ꯂꯩꯈꯤꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ꯫ 2001ꯒꯤ ꯃꯦꯒꯤ ꯗꯦꯠ 10ꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯕꯕꯥꯅ ꯏꯆꯤꯜ ꯏꯅꯥꯎ 5ꯕꯨ ꯉꯟꯅ ꯍꯨꯟꯇꯣꯛꯄꯤꯔꯝꯂꯕ ꯃꯇꯨꯡ ꯏꯃꯥꯅ ꯕꯖꯥꯔꯗ ꯆꯠꯇꯨꯅ ꯐꯤ ꯌꯣꯜꯂꯒ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ 5ꯕꯨ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗꯅ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯄꯤꯔꯛꯈꯤ꯫ ꯐꯅ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯏꯆꯤꯜ ꯏꯅꯥꯎ 5ꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕ ꯏꯃꯥꯅ ꯂꯣꯏꯅ ꯄꯨꯕ ꯉꯝꯃꯛꯇꯕ ꯃꯇꯥꯡꯁꯨ ꯌꯥꯎꯔꯛꯈꯤ꯫ ꯃꯗꯨꯅ ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯗꯨꯅ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯅꯤꯉꯣꯜ ꯃꯆꯥ ꯑꯣꯏꯔꯨꯕꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯐꯠꯇꯕ ꯃꯤꯠꯌꯦꯡ, ꯀꯂꯛ ꯌꯦꯡꯊꯤꯕ ꯃꯤꯇꯥ ꯈꯝꯗꯥꯕꯁꯨ ꯍꯧꯔꯛꯈꯤ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯗ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯒꯥꯔꯤ ꯆꯠꯂꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯑꯅꯝꯕꯅꯗꯤ ꯑꯩ ꯌꯨꯝꯗ ꯀꯌꯥ ꯂꯩꯕ ꯐꯪꯉꯛꯇꯦ ꯒꯥꯔꯤ ꯆꯠꯄꯅ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯑꯩ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯗꯗꯥ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤ ꯌꯥꯝꯅ ꯇꯝꯅꯩ꯫ ꯅꯨꯃꯤꯗꯥꯡꯕꯨ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯇꯝꯅꯕ ꯍꯦꯛꯇ ꯍꯧꯔꯛꯏ" ꯍꯥꯏꯔꯛꯈꯤ꯫ ꯏꯅꯥꯎꯁꯤꯡꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ, "ꯍꯦꯔꯥ, ꯅꯌꯥꯝꯕꯅ ꯅꯣꯡ ꯐꯥꯗꯣꯛ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯁꯤꯗ ꯀꯔꯥꯏꯗꯒꯤ ꯋꯥꯅꯣ ꯖꯥꯠ ꯖꯥꯠ ꯄꯨꯁꯤꯜꯂꯛꯏꯗꯨꯅ? ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ꯫ ꯅꯌꯥꯝꯕꯗꯤ ꯂꯝꯗꯗ ꯂꯩꯔꯛꯄꯅ ꯕꯨꯠ ꯄ꯭ꯔꯦꯠ ꯍꯥꯏꯕꯁꯤ ꯏꯁꯥꯗ ꯀꯌꯥ ꯊꯥꯖꯗꯦ, ꯅꯣꯡꯃꯇꯁꯨ ꯊꯦꯡꯅꯔꯛꯇ꯭ꯔꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯇꯨꯅ ꯐꯃꯨꯡꯗ ꯇꯨꯝꯅꯕ ꯆꯪꯉꯝꯃꯤ꯫ ꯑꯩꯁꯨ ꯐꯃꯨꯡꯗ ꯍꯦꯛ ꯆꯪꯕꯒꯗꯤ ꯇꯨꯝꯊꯔꯝꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯐꯥꯎꯕꯗꯤ ꯑꯩ ꯐꯣꯟ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯑꯩꯁꯨ ꯇꯨꯝꯊꯔꯒꯦ ꯍꯥꯏꯗꯨꯅ ꯇꯨꯝꯅꯕ ꯍꯦꯛ ꯇꯧꯔꯛꯄꯗ ꯌꯨꯝꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯍꯨꯔꯥꯟꯕꯒꯨꯝꯕ ꯆꯪꯕꯒꯤ ꯃꯑꯣꯡꯗ ꯃꯤ ꯆꯠꯄꯗꯧꯅ ꯁꯣꯛ ꯄꯔꯦꯛ ꯃꯈꯣꯟ ꯈꯔ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯏꯐꯤꯡ ꯐꯤꯡꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯄꯨꯡꯁꯨ 12:30 ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜ ꯃꯆꯥ ꯑꯃ ꯈꯜꯂꯝꯃꯤ꯫ ꯀꯔꯤꯅꯣ, ꯌꯥꯝꯅ ꯉꯟꯕ ꯃꯇꯝꯁꯨ ꯑꯣꯏꯗ꯭ꯔꯦ, ꯑꯍꯤꯡ ꯅꯣꯡꯌꯥꯏꯅꯤ꯫ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯑꯣꯏꯗꯣꯔꯤꯕꯖꯥꯔꯥ? ꯅꯠꯇ꯭ꯔꯒ ꯌꯨꯝꯒꯤ ꯃꯅꯤꯡꯗꯁꯨ ꯃꯌꯥꯝꯒꯤ ꯆꯠꯐꯝ ꯈꯣꯡ ꯂꯝꯕꯦꯟ ꯑꯃꯁꯨ ꯂꯩ, ꯃꯁꯤꯗ ꯃꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕꯖꯥꯔꯥ? ꯍꯣꯏꯗ, ꯈꯣꯡ ꯂꯝꯕꯦꯟ ꯑꯁꯤꯗ ꯃꯤ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯑꯩꯁꯨ ꯋꯥꯈꯜ ꯐꯥꯊꯖꯔꯒ ꯇꯨꯝꯊꯅꯕ ꯑꯃꯨꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯜ ꯑꯗꯨꯗꯤ ꯁꯨꯝ ꯇꯠꯇꯅ ꯇꯥꯔꯛꯄꯗꯒꯤ ꯊꯦꯡꯉꯐꯥꯎ ꯑꯩꯁꯨ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗꯁꯨ ꯏꯃꯥꯁꯨ ꯀꯟꯅ ꯂꯥꯎꯔꯛꯈꯤ, "ꯀꯅꯥꯅꯣ ꯃꯅꯤꯡꯗ ꯂꯩꯔꯤꯕꯗꯨ? ꯍꯨꯔꯥꯟꯕ ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯉꯛꯄꯗꯒꯤ ꯏꯃꯥꯗ, "ꯏꯃꯥ, ꯑꯩ ꯊꯣꯛꯂꯨꯒꯦ, ꯀꯅꯥꯅꯣ ꯌꯦꯡꯉꯨꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯒ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯕꯨ ꯈꯥꯝꯃꯛꯈꯤ꯫ "ꯗꯗꯥ, ꯅꯪ ꯊꯣꯛꯎꯅꯨ, ꯅꯤꯁꯥ ꯆꯥꯕ ꯑꯐꯠꯇꯕ ꯃꯤꯑꯣꯏ ꯑꯣꯏꯔꯝꯒꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯈꯔꯁꯨ ꯀꯤꯒꯟꯗꯦ꯫ ꯃꯗꯨꯅ ꯑꯩ ꯊꯣꯛꯎꯒꯦ ꯍꯥꯏꯗꯨꯅ ꯏꯃꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯛꯁꯤꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯃꯥꯁꯨ, "ꯐꯔꯦ ꯐꯔꯦ, ꯑꯗꯨ ꯏꯕꯨꯡꯉꯣ, ꯅꯇꯣꯝꯗꯗꯤ ꯊꯣꯛꯎꯅꯨ, ꯏꯃꯥꯒ ꯊꯣꯛꯎꯁꯤ" ꯍꯥꯏꯗꯨꯅ ꯏꯃꯥ ꯏꯆꯥ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯑꯝꯃꯤ꯫ ꯑꯩꯅꯁꯨ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯅ ꯑꯀꯣꯏꯕꯗ ꯀꯥꯞꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯟꯗꯗꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯌꯨꯝꯁꯤꯗ ꯀꯌꯥꯒ ꯂꯩꯔꯛꯇꯕꯒ ꯋꯥꯈꯟꯗ ꯃꯣꯟ ꯃꯣꯟ ꯈꯟꯕ ꯍꯧꯔꯛꯈꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯇꯕꯁꯤꯗ ꯃꯤꯅꯒ ꯂꯥꯏꯇꯤꯟꯒ ꯊꯥꯖꯟꯕꯤꯔꯕꯖꯥꯔꯥ? ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯏꯅꯥꯎꯁꯤꯡꯅꯁꯨ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯒ ꯀꯔꯤ ꯀꯔꯤꯅꯣ ꯋꯥꯐꯝ ꯈꯔꯁꯨ ꯑꯩꯉꯣꯟꯗ ꯇꯝꯃꯛꯏ꯫ ꯃꯁꯤꯕꯨ ꯆꯨꯝꯗꯣꯔꯤꯕꯖꯥꯔꯥ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯃꯥꯅ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯍꯥꯏꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯈꯤ꯫ ꯑꯩꯁꯨ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯒꯥꯔꯤ ꯆꯠꯇꯣꯔꯤꯕꯅꯤ꯫ ꯃꯗꯨꯅ ꯐꯃꯨꯡꯗ ꯆꯪꯉꯒ ꯑꯃꯨꯛ ꯇꯨꯝꯊꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯌꯨꯝꯒꯤ ꯃꯅꯤꯡꯗꯒꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯀꯞꯄꯛꯄꯒꯤ ꯃꯈꯣꯜ ꯑꯃꯃꯨꯛ ꯇꯥꯔꯛꯈꯤ꯫ ꯄꯨꯡꯁꯨ ꯑꯃꯃꯨꯛ ꯇꯥꯔꯦ ꯃꯇꯝ ꯑꯗꯨ꯫ ꯑꯩꯁꯨ ꯑꯍꯤꯡ ꯑꯗꯨꯗ ꯏꯁꯥꯗ ꯄꯨꯡꯉꯛ ꯉꯛꯆꯔꯝꯃꯤ꯫ ꯅꯍꯥꯟꯈꯩ ꯌꯨꯝꯗꯒ ꯂꯩꯇꯕꯒ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ? ꯊꯦꯡꯉꯕ ꯑꯍꯤꯡ ꯑꯁꯤꯗ ꯑꯉꯥꯡ ꯃꯆꯥ ꯑꯃꯃꯨꯛ ꯀꯞꯄꯤꯁꯤꯕꯨ? ꯃꯁꯤꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯇꯝꯅꯅ ꯁꯥꯟꯅꯔꯛꯄꯅꯤ ꯈꯟꯗꯨꯅ ꯑꯩꯁꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡꯅ ꯑꯩꯕꯨ ꯈꯥꯝꯃꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯗꯗꯥ, ꯃꯁꯤꯅꯤ ꯅꯨꯃꯤꯠ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤ꯫ ꯗꯗꯥꯗꯤ ꯉꯁꯤ ꯈꯛꯇꯅꯤ ꯊꯦꯡꯅꯔꯤꯕ꯫ ꯏꯃꯥꯒ ꯑꯩꯈꯣꯏꯗꯤ
ꯀꯤꯔꯕ ꯃꯇꯧ ꯀꯌꯥꯁꯤ ꯀꯨꯏꯔꯛꯂꯦ ꯈꯪꯉꯛꯄ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯏꯃꯥꯗ, "ꯏꯃꯥ, ꯀꯔꯤꯅꯣ ꯏꯅꯥꯎꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯤꯁꯤꯕꯨ? ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯕꯨ ꯇꯧꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯀꯅꯥꯅꯣ? ꯏꯃꯥ ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯥ?" ꯍꯪꯉꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ, "ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣ, ꯑꯐꯠꯇꯕ ꯃꯤꯅ ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯦ, ꯈꯟꯊꯣꯛꯐꯝ ꯈꯪꯗ꯭ꯔꯦ꯫ ꯏꯃꯥꯁꯨ ꯅꯈꯣꯏꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯦ. ꯌꯨꯝꯐꯝ ꯑꯁꯤꯗ ꯅꯆꯤꯟ ꯅꯅꯥꯎꯅ ꯂꯦꯞꯍꯧꯗꯣꯔꯤꯁꯤꯕꯨ" ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯏꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗꯁꯨ ꯀꯤꯔꯕ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯌꯨꯝꯒꯤ ꯃꯅꯤꯡ ꯃꯌꯥ ꯃꯥꯏꯀꯩ ꯑꯣꯟꯗꯨꯅ ꯂꯦꯞꯇꯅ ꯀꯞꯄꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯁꯤꯔꯒꯁꯤ ꯆꯪꯉꯒ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯉꯩꯗ ꯀꯔꯤꯅꯣ ꯑꯃꯨꯛꯇꯗꯤ ꯈꯪꯇꯣꯛꯑꯒꯦ ꯍꯥꯏꯗꯨꯅ, "ꯏꯃꯥ, ꯂꯥꯎ, ꯑꯃꯨꯛꯇꯗꯤ ꯊꯣꯛꯎꯁꯤ, ꯑꯩ ꯊꯣꯛꯑꯝꯃꯒꯦ" ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯑꯃꯨꯛ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯄꯥꯏꯔꯒ ꯆꯦꯟꯊꯣꯛꯑꯝꯃꯤ꯫ ꯏꯃꯥꯁꯨ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯍꯟꯗꯛꯁꯨ ꯃꯄꯥꯟꯗ ꯍꯦꯛ ꯊꯣꯛꯎꯕꯒ ꯏꯃꯨꯡꯗ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯦꯛꯇ ꯆꯞ ꯂꯦꯞꯈꯤ꯫ ꯑꯩꯁꯨ ꯃꯅꯤꯡ ꯃꯌꯥ ꯏꯀꯣꯏ ꯀꯣꯏꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯅ ꯊꯥꯟꯖꯟꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯑꯍꯤꯡ ꯑꯗꯨꯗ ꯄꯨꯟꯁꯤꯗ ꯑꯃꯨꯛꯐꯥꯎ ꯎꯔꯛꯇ꯭ꯔꯤꯕ ꯀꯤꯔꯕ ꯃꯇꯧ ꯑꯃ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯑꯩꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯅ ꯏꯪꯈꯣꯜꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯁꯨꯝ ꯀꯥꯞꯄꯗ ꯌꯨꯝꯒꯤ ꯒꯦꯠ ꯊꯣꯡꯒꯥꯟ ꯃꯄꯥꯗ ꯅꯨꯄꯤꯒꯨꯝꯕ ꯀꯤꯔꯕ ꯃꯤꯑꯣꯡ ꯃꯤꯇꯧ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯃ ꯇꯣꯔꯆ ꯂꯥꯏꯠ ꯃꯉꯥꯜ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯃꯃꯤ ꯁꯥꯃꯤ ꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯏꯊꯛ ꯊꯀꯠꯈꯤꯗꯨꯅ "ꯏꯃꯥ" ꯍꯥꯏꯗꯨꯅ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯃꯈꯥꯗ ꯊꯥꯗꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯃꯥꯁꯨ ꯈꯪꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯩꯕꯨ ꯀꯣꯟꯁꯤꯜꯂꯒ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯑꯩꯁꯨ ꯏꯅꯥꯎꯁꯤꯡ ꯇꯥꯍꯟꯗꯅ ꯏꯃꯥ ꯈꯛꯇꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯅꯣꯡ ꯍꯦꯛ ꯀꯥꯟꯕꯒꯗꯤ ꯒꯥꯔꯤ ꯆꯠꯇꯕ ꯌꯥꯗꯕꯅ ꯏꯃꯥꯗ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯅꯣꯡ ꯅꯤꯅꯤꯗꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏꯗ꯭ꯔꯥ? ꯅꯅꯥꯎꯁꯤꯡꯁꯨ ꯅꯪ ꯂꯩꯕꯁꯤꯗ ꯋꯥꯈꯜ ꯈꯔ ꯐꯥꯊꯖꯔꯤꯕꯅꯤ. ꯅꯪ ꯆꯠꯈ꯭ꯔꯕꯗꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯒ ꯑꯩꯈꯣꯏꯗꯤ ꯋꯥꯗꯣꯔꯤꯗ" ꯍꯥꯏꯔꯛꯈꯤ꯫ ꯏꯅꯥꯎꯁꯤꯡꯅꯁꯨ, "ꯗꯗꯥ, ꯅꯪ ꯆꯠꯈ꯭ꯔꯅꯨ, ꯑꯩꯈꯣꯏ ꯀꯤꯖꯩ, ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯩꯁꯨ ꯌꯦꯡꯕ ꯉꯝꯃꯛꯇꯕꯗꯒꯤ, "ꯐꯔꯦ ꯐꯔꯦ, ꯊꯕꯛꯅ ꯂꯨꯕ ꯅꯠꯇꯦ, ꯅꯈꯣꯏ ꯀꯔꯤꯃꯇ ꯋꯥꯒꯅꯨ, ꯗꯗꯥ ꯆꯠꯂꯔꯣꯏ" ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯁꯨ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯑꯍꯣꯡꯕ ꯂꯩꯇꯦ, ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯝꯅꯔꯛꯈꯤ꯫ ꯑꯩ ꯌꯨꯝꯗ ꯂꯩ ꯈꯪꯕꯒꯤꯔꯁꯨ ꯈꯪꯗꯦ, ꯃꯗꯨꯗ ꯑꯩꯁꯨ ꯇꯨꯝꯂꯝꯗꯥꯏꯗ ꯃꯨꯁꯂꯤꯝꯒꯤ ꯂꯥꯏꯔꯤꯛ ꯗꯨꯋꯥ ꯈꯔ ꯁꯣꯜꯂꯒ ꯀꯥꯝꯊꯣꯛꯇꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯃꯄꯥꯟꯗꯒꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡ ꯊꯦꯝꯕꯒꯤ ꯃꯈꯣꯜ ꯑꯃꯃꯨꯛ ꯇꯥꯔꯛꯈꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯕꯨ ꯍꯧꯗꯣꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯍꯧꯒꯠꯂꯣ, ꯃꯄꯥꯟꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤꯗ ꯀꯅꯥꯅꯣ ꯆꯥꯖꯤꯟꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡ ꯊꯦꯝꯃꯤꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯆꯩꯔꯛ ꯑꯁꯤꯗꯁꯨ ꯏꯃꯥꯅꯁꯨ ꯏꯅꯥꯎꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯏꯅꯥꯎꯅꯨꯄꯥ ꯑꯃꯗꯤ ꯐꯃꯨꯡꯗ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯥꯎꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯌꯨꯝꯒꯤ ꯀꯥ ꯈꯨꯗꯤꯡꯃꯛ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯏꯅꯥꯎꯅꯨꯄꯥ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯐꯪꯃꯜꯂꯛꯇꯕꯗꯒꯤ ꯏꯃꯥꯗ, "ꯏꯃꯥ, ꯃꯈꯣꯡ ꯍꯥꯝꯕꯒ ꯆꯠꯈꯤꯕꯖꯥꯔꯥ" ꯍꯥꯏꯔꯝꯗꯨꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯄꯥꯏꯔꯒ ꯌꯨꯝꯒꯤ ꯇꯣꯏꯂꯦꯠ ꯂꯣꯝꯗ ꯆꯦꯜꯂꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯇꯣꯏꯂꯦꯠ ꯑꯗꯨꯁꯨ ꯏꯪꯈꯣꯜ ꯃꯆꯤꯟꯗ ꯂꯩ꯫ ꯑꯩꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯇꯣꯏꯂꯦꯠ ꯑꯗꯨ ꯊꯣꯡ ꯍꯥꯡꯇꯣꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯡ ꯍꯥꯡꯕ ꯌꯥꯗꯕꯗꯒꯤ ꯏꯅꯥꯎ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯃꯗꯨꯁꯨ ꯈꯨꯝꯃꯛꯇꯕꯗꯒꯤ ꯑꯩꯁꯨ ꯏꯁꯥꯗ ꯏꯐꯤꯡ ꯐꯤꯡꯅ ꯇꯣꯏꯂꯦꯠꯀꯤ ꯊꯣꯡ ꯑꯗꯨ ꯈꯣꯡꯅ ꯀꯥꯎꯈꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯅꯥꯎꯅꯨꯄꯥ ꯑꯗꯨꯗꯤ ꯇꯣꯏꯂꯦꯠ ꯃꯅꯨꯡ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯃꯉꯛꯁꯝ ꯑꯗꯨ ꯁꯨꯞꯆꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯄꯥꯈꯠꯂꯛꯄꯗꯒꯤ ꯏꯃꯥꯕꯨ ꯀꯧꯔꯝꯃꯤ꯫ "ꯏꯃꯥ, ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯎ, ꯏꯅꯥꯎꯗꯤ ꯁꯤꯗ ꯂꯩꯔꯦ" ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯏꯅꯥꯎꯅꯨꯄꯥꯁꯤꯡ ꯑꯗꯨꯒ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯥꯗꯨꯕꯨ ꯊꯥꯡꯉꯒ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯤꯟꯗꯁꯨ ꯀꯔꯤꯅꯣ ꯃꯔꯣꯟ ꯃꯔꯤ ꯈꯪꯗꯕ ꯋꯥꯍꯩ ꯈꯔ ꯃꯔꯨꯡ ꯃꯔꯨꯡ ꯁꯣꯜꯂꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ, "ꯏꯕꯨꯡꯉꯣ, ꯃꯥꯏꯕ ꯑꯃ ꯀꯧꯔꯨꯆꯣ" ꯍꯥꯏꯔꯛꯈꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯁꯨ ꯊꯤꯟꯊꯕ ꯇꯧꯗꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯃꯥꯏꯕ ꯋꯥꯔꯤꯁ ꯍꯥꯏꯗꯅ ꯑꯍꯜ ꯑꯃ ꯂꯩ, ꯑꯍꯜ ꯑꯗꯨꯕꯨ ꯀꯧꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯒ ꯑꯩꯒ ꯁꯥꯏꯀꯜ ꯇꯣꯡꯃꯤꯟꯅꯗꯨꯅ ꯌꯨꯝꯗ ꯌꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯐꯠꯇꯕ ꯁꯤꯈ꯭ꯔꯕ ꯊꯋꯥꯏ ꯑꯃꯕꯨ ꯌꯨꯝ ꯑꯁꯤꯗ ꯊꯥꯖꯤꯜꯂꯛꯄꯅꯤ꯫ ꯌꯨꯝ ꯑꯁꯤ ꯂꯩꯕ ꯉꯝꯗꯅꯕ" ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯁꯨ ꯀꯞꯄꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ, "ꯏꯕꯨꯡꯉꯣ, ꯑꯊꯨꯕꯗ ꯇꯥꯏꯔꯦꯟ ꯃꯁꯥ 8 ꯍꯦꯛꯂꯛꯑꯣ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯑꯃꯝꯕꯗꯨꯗ ꯇꯥꯏꯔꯦꯟ ꯃꯁꯥ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒ ꯑꯣꯏꯕꯅ ꯈꯔꯗꯤ ꯉꯥꯟꯊꯣꯔꯛꯄꯅ ꯇꯥꯏꯔꯦꯟ ꯃꯁꯥ 8 ꯑꯗꯨ ꯍꯦꯛꯇꯨꯅ ꯌꯨꯝꯗ ꯄꯨꯔꯛꯈꯤ꯫ ꯑꯩꯅ ꯇꯥꯏꯔꯦꯟ ꯃꯁꯥ ꯑꯗꯨ ꯍꯦꯛꯂꯒ ꯄꯨꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯁꯥꯏꯀꯜ ꯃꯅꯤꯡꯗ ꯌꯥꯟꯕꯒꯨꯝ ꯇꯧꯔꯛꯈꯤ꯫ ꯑꯩꯁꯨ ꯈꯔꯗꯤ ꯈꯪꯕꯅ ꯁꯥꯏꯀꯜ ꯑꯗꯨ ꯊꯣꯡꯒꯥꯟꯗ ꯊꯅꯝꯃꯒ ꯌꯨꯝ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯏꯅꯥꯎꯅꯨꯄꯥꯒꯤ ꯐꯤ ꯃꯆꯦꯠ ꯑꯃ ꯄꯨꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫
ꯃꯥꯅ ꯁꯦꯠꯅꯕ ꯐꯤ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯐꯤ ꯑꯗꯨ ꯃꯥꯏꯕꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯁꯣꯟꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯤꯟꯗꯒꯤ ꯑꯉꯛꯄ ꯑꯀꯤꯕ ꯃꯇꯧ ꯑꯃꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯩ ꯃꯤ ꯑꯁꯤꯕ ꯑꯃꯒꯤ ꯍꯛꯆꯥꯡ ꯄꯤꯌꯨ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯥꯏꯕꯗꯨꯅ "ꯃꯗꯨ ꯄꯤꯕ ꯉꯝꯃꯣꯏ, ꯑꯇꯣꯞꯄ ꯄꯣꯠꯁꯛ ꯑꯃ ꯍꯥꯏꯌꯨ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯅꯥꯎꯅꯨꯄꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯃꯗꯨ ꯅꯠꯇ꯭ꯔꯒꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯑꯃꯒꯤ ꯍꯛꯆꯥꯡ ꯄꯤꯌꯨ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯁꯨ ꯃꯥꯏꯕꯗꯨꯅ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯑꯤꯅꯥꯎꯒꯤ ꯃꯁꯥꯗ ꯆꯪꯉꯤꯕ ꯑꯐꯠꯇꯕ ꯊꯋꯥꯏ ꯑꯗꯨꯒ ꯐꯅ ꯀꯨꯏꯅ ꯇꯛꯅꯔꯕ ꯃꯇꯨꯡ ꯀꯣꯟꯅ ꯂꯥ ꯃꯆꯦꯠ ꯑꯃꯗ ꯌꯦꯟꯒꯤ ꯑꯁꯦꯡꯕ ꯏ ꯈꯔ ꯄꯤꯊꯛꯇꯨꯅ ꯃꯁꯥꯗ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯞꯅ ꯂꯥꯛꯈꯤ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯏꯃꯥꯒ ꯑꯩꯒꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯆꯥꯅꯨꯄꯥ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯗꯁꯥ ꯁꯣꯟꯕ ꯑꯃ ꯄꯨꯒꯦ ꯂꯥꯛꯄꯅꯤ꯫ ꯅꯈꯣꯏꯗ ꯇꯧꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯄꯨꯂꯥꯞ ꯂꯥꯞꯅ ꯂꯩꯇ꯭ꯔꯦ꯫ ꯐꯔꯦ ꯑꯗꯣ ꯑꯩꯅ ꯐꯅꯕ ꯂꯪꯗꯥꯏꯅꯔꯒꯦ, ꯅꯈꯣꯏꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯔꯣ꯫ ꯑꯊꯦꯡ ꯑꯔꯥꯛ ꯌꯨꯝꯒꯤ ꯃꯄꯥꯟ ꯅꯨꯡꯕꯥꯟ ꯀꯣꯏꯊꯣꯛ ꯊꯣꯛꯀꯅꯨ" ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯌꯨꯝꯗ ꯇꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯊꯕꯛ ꯆꯠꯂꯒꯁꯨ ꯅꯣꯡꯃꯒꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯌꯨꯝꯗ ꯆꯪꯉꯛꯇꯨꯅ ꯏꯅꯥꯎꯁꯤꯡ ꯑꯁꯤꯕꯨ ꯁꯦꯟꯅꯔꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯃꯔꯛ ꯃꯔꯛꯇ ꯌꯨꯝ ꯑꯁꯤꯗ ꯃꯅꯤꯟ ꯈꯔ ꯅꯥꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯍꯦꯛꯇ ꯇꯝꯃꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯔꯤ ꯍꯦꯛꯇ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫